ꯄꯥꯎꯃꯤ ꯃꯌꯥꯝ ꯌꯥꯎꯔꯦ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯉꯥꯏ ꯇꯧꯕꯗꯒꯤ ꯂꯝꯗꯝꯗ ꯍꯦꯟꯅꯁꯨ ꯃꯁꯛ ꯈꯪꯉꯦ ꯀꯦꯟꯗ꯭ꯔ ꯑꯅꯤꯒꯤꯁꯨ ꯗꯦꯕꯂꯞꯃꯦꯟꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯁꯥꯏꯀꯜ ꯔꯦꯂꯤꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2022ꯒꯤ ꯁꯉꯥꯏ ꯁꯥꯏꯀꯜ ꯔꯦꯂꯤꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗꯒꯤ ꯁꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧꯐꯥꯎ ꯆꯠꯇꯣꯏꯅꯦꯕ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒꯤ ꯃꯥꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯥꯏꯀꯜ ꯔꯦꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯥꯕꯨꯡ ꯑꯣꯅꯔꯦꯕꯜ MLA ꯀꯔꯝ ꯁꯥꯝꯅ ꯃꯣꯏ ꯇꯧꯔꯒ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯑꯁꯤꯗ ꯋꯥ ꯉꯥꯡꯉꯤꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯁꯦ ꯀꯩꯀꯩ ꯍꯥꯏꯔꯤꯅꯣꯗꯣꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯧꯕꯤꯃꯜ ꯈꯪꯕꯣꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯧꯕ ꯗꯥꯏꯇ ꯂꯩ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯧꯕꯤꯃꯜ ꯈꯪꯕꯣꯠꯆꯕꯒ ꯂꯣꯏꯅꯅ ꯑꯣꯅꯔꯦꯕꯜ MLA ꯑꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯒꯤ ꯃꯔꯨꯞ ꯁꯥꯟꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒ ꯉꯁꯤ ꯄꯥꯎꯃꯤ ꯃꯌꯥꯝ ꯌꯥꯎꯔꯦ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯉꯥꯏ ꯇꯧꯕꯗꯒꯤ ꯂꯝꯗꯝꯗ ꯍꯦꯟꯅꯁꯨ ꯃꯁꯛ ꯈꯪꯉꯦ ꯀꯦꯟꯗ꯭ꯔ ꯑꯅꯤꯒꯤꯁꯨ ꯗꯦꯕꯂꯞꯃꯦꯟꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯋꯥ ꯈꯤꯇꯪ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯚꯦꯔꯤ ꯁꯣꯔꯠꯇ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯅꯦ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯦꯔꯦꯟꯖ ꯇꯧꯔꯤꯁꯤꯗ ꯇꯣꯜ ꯂꯥꯎꯕꯤꯗ ꯑꯗꯨ ꯊꯧꯔꯁꯤ ꯁꯤꯗ ꯊꯧꯔꯁꯤ ꯑꯔꯥꯎꯟ ꯀꯤꯂꯣꯃꯤꯇꯔ 6 ꯃꯨꯛꯇꯅꯤ 4 ꯀꯤꯂꯣꯃꯤꯇꯔꯗꯅꯤ ꯑꯗꯣ ꯑꯩ ꯃꯆꯥ ꯌꯥꯝ ꯌꯥꯎꯈꯤꯕꯅꯤ ꯉꯁꯥꯏ ꯀ꯭ꯂꯥꯁ 8 ꯃꯇꯝꯗ ꯃꯣꯏ ꯉꯝꯗꯅ ꯊꯧꯔꯛꯏ ꯖꯥꯠꯂꯥ ꯍꯣꯔꯦꯟ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯑꯩꯒ ꯎꯅꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣꯝ ꯊꯣꯛꯂꯛꯄꯁꯤꯗꯩ ꯅꯝꯃꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯂꯧꯕꯨꯛꯁꯤꯗ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯃꯣꯏꯁꯦ ꯑꯁꯣꯝꯗ ꯆꯠꯂꯒ ꯆꯥꯛ ꯌꯥꯎꯋꯦ ꯑꯗꯨꯗꯨꯒꯤ ꯀꯤꯂꯣꯃꯤꯇꯔ 6 ꯆꯠꯂꯀꯥꯟꯗ ꯑꯃꯨꯛ ꯁꯤꯗ ꯃꯣꯏ ꯆꯥꯛ ꯁꯤꯜꯂꯤꯅ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯄꯨꯂꯞ ꯆꯠꯂꯦ ꯍꯧꯖꯤꯛ ꯃꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯌꯥꯝꯕꯁꯦ ꯇꯣꯡꯂꯧꯕꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯑꯩꯈꯣꯏ ꯆꯥꯛ ꯁꯤꯜꯂꯤꯕꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯃꯊꯪ ꯃꯊꯪ ꯊꯧꯗꯣꯛꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯟꯗꯛ ꯐꯦꯁꯕꯨꯛꯇꯒ ꯌꯥꯝ ꯎꯈꯤꯕꯗꯣ ꯑꯩꯈꯣꯏ ꯁꯉꯥꯏ ꯃꯀꯣꯛ ꯄꯨꯔ ꯒꯥꯔꯤꯗ ꯊꯧꯕꯒꯤ ꯑꯗꯨꯒꯤ ꯁꯉꯥꯏ ꯃꯀꯣꯛꯇꯨꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯍꯌꯦꯡꯗꯒꯤ ꯍꯧꯗꯣꯔꯤꯁꯦ ꯁꯤ ꯀꯟꯅ ꯃꯣꯏ ꯀꯟꯁꯇ꯭ꯔꯛꯁꯟ ꯍꯥꯏꯗꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯀꯣ ꯁꯥꯕꯁꯦ ꯑꯗꯨꯅ ꯃꯣꯏꯁꯤ ꯍꯧꯖꯤꯛ ꯀꯟꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯪꯗꯦ ꯌꯥꯝꯅ ꯐꯕꯗꯤ ꯐꯖꯩ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯕꯁꯦ ꯍꯌꯦꯡ ꯅꯪꯗꯣꯏꯔꯥ ꯅꯪꯉꯣꯏꯗꯣꯏꯔꯥꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯌꯥꯝ ꯀꯟꯅꯗꯤ ꯃꯣꯏ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯜꯂꯒꯦ ꯍꯌꯦꯡꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒꯤ ꯁꯤꯒꯤ ꯆꯪꯕꯒꯤ ꯂꯝꯕꯤꯗꯣ ꯁꯤꯗ ꯏꯁꯇꯣꯜ ꯃꯌꯥꯝ ꯍꯥꯡꯕ ꯍꯧꯅꯔꯦ